चाउबगी इपाकनी करमना बुलानगदौरी टर्बान वांगमदा लैरिबा मनी अदुगिदमक लांदबदी यादेदो करमना चटकनी पुंसी लंबी लमहांगनरबा थवाई माबु पुरगा करमना लानगनी लौनंबगी इपाक ममा इबेमा मित्सुदाना कोनुंग योरकपगा होम मिनिस्टर कुंजोना ngaiduna leirambado mayokni wa ingangangnada mahausa wari tanafam oiba makhoina hehek phamba ka aduda lakle magi famfam da phamthanaraduna khanari wa kunjo tamna silluba thawrang amatta mai paktabasida aisu tokpham ama khangjadre London dagi asibak changwaina thorakhanjani haiba wasaktuso lemna mangle Kunjogi matha saba matongduda mitsuda mamon nogli nongna khomi maso sidagi de khoisu thabak khudingmak tamna paikhat patabani khwaigi ahanba khongthang oina mabulu hongdaba yadabani mitsuda gi wahaiduda kunjo developna marak thalai aikhoina hainaba nupimchado oigadoribra mitsuda mamon noi nokmi makhatai Mahum pikpu uchikna punda leiriba uchiki machinjak pizaba ngamba hongnade nupim chado kanano khangde mana chatkibado aina lonna ina hanbani tan chanarobana da satazabani maside khri problem natte aigi haibubu matam pumna makta magi aifaba lambi kakthatpani hairiba wasing ado kunjo munna tai ngayak asum tumin leiramlaga adudi kamdo butare Pakhum pide table da laiba ising glass to tapna lawduna paikhatli taro ba ising duda munna yenglaga kamdau ba haiba buluhong bataba yadabasu yaroi haina mangonda threat pinaba posak engonda wate mana han oibana ningthau oipham thokpagi oibani oisano adubu karigumba mana khukan pangan ba imung amagi macha lawkhraba magi michang helakpaga loinana aikhoigi mangzabani Basi maknani kana leitaba nupido namdana luhongkadoriba kunjo tapna marak thatli adubu apikpa imungi machana ningthaugi Mabemma oibasidi royal protocols ki wangmadani mitsuda noklaga kunjo do onsilai kunjo royal protocols haibado ningthauna sembani fambal thadokpagi threat pibada thugaiba ngamloidaba rules amatta leite Makhoi nungsinadaba aigi haibabune magi mingsat thiba magi mateng pangliba singdo tumna manghanbani ma leitrabadi aigi ichana ningthoigani ichagi damangni mama ina siliba khuding makso aigi ichagi ngaktani kunjo khumaktre mitsudagi wahaido gyan tare haibago makokto tapna nomi somdana laising asaidagi mapabu koi tantanari Nando wangangdi hangliba wahang amatagi pakhum sapide haina laisa mapabu tanaba lepte sumangda thokhribado amuk tanaraga ta hanglui hobaji nangbo mama ibemana mahi jaduga tawsilamdana marol thoktrabra haiba kari hairamino haibane panthong nangbo mamo oike ka hairamra haiwani aise aroibo wahaiduda nando chapleplaga machana yengna khumlai Nang sibo karam nangang na sige ipagi bema Laisa nokmi tauranga Miron da sungang na si Nando mamay duhut lay thokre Machagi matog sida wakaldo Kahina kanjin bagi mami tari Sordo tap na hontaraga Mangogi chokri duda fam thakre Fam nairi Pamu aduda Ingit oina mangagto illaga hairakpani Laisa so ta mayok na ba chokri duda Phamlaga mapada munna yenglaga lay langtaknaba mityengda machagi matawdo nandongi hakti munna yengna itap-tapna mama ibemana nangmo mamo oisage hairami wahaido tabada laisa khangpre khangle machinda panganglabsu adumaki asadi mangda phawa manglude mamit iraw lak thoklaga hairi karamba machagi mamongno ngakli haibabu haidorakli bawa haiduda Nando machabu suklab yenglaga Ningthau luhongdringaida mana oibungo hana luhongba hongnabro
ꯅꯪꯕꯨ ꯈꯤꯇꯁꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯏꯄꯥꯒꯤ ꯁꯅꯥ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯁꯣꯔ ꯊꯤꯡꯂꯦ ꯍꯧꯖꯤꯛ ꯋꯥꯏꯗꯅꯦ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯕꯗꯣ ꯄꯪꯉꯥꯏ ꯍꯥꯏꯕ ꯋꯥꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯄꯥꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ ꯃꯆꯥꯒꯤ ꯃꯇꯧꯃꯛꯅꯦ ꯅꯟꯗꯣꯗꯤ ꯃꯊꯥ ꯁꯥꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯂꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯇꯧꯔꯝꯂꯤꯕꯗꯣ ꯌꯥꯊꯪꯅꯤ ꯌꯥꯗꯦ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯆꯤꯡꯅꯗꯕꯁꯨ ꯉꯝꯗꯦ ꯃꯇꯤꯛ ꯃꯄꯥ ꯅꯠꯇꯅ ꯑꯋꯥꯡꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒ ꯀꯔꯤꯒꯤꯗꯃꯛ ꯉꯥꯏꯁꯦꯟ ꯑꯣꯏꯅꯤꯡꯂꯤꯕꯅꯣ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯃꯄꯥꯒꯤ ꯃꯊꯥ ꯁꯥꯕ ꯃꯇꯧꯗ ꯂꯥꯏꯖ ꯃꯪꯂꯝꯕꯗꯨ ꯁꯠꯇꯣꯛꯂꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥ ꯀꯩꯅꯣ ꯕꯕꯥꯅ ꯁꯤꯗ ꯑꯥꯇꯥꯟ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯈꯟꯗꯣꯛꯎ ꯑꯩꯅ ꯃꯕꯦꯝꯃ ꯑꯣꯏꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯠꯇꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯨ ꯆꯥꯎꯈꯠꯇꯣꯏꯅꯤ ꯉꯥꯡꯅ ꯂꯥꯏꯖꯗꯣ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯛꯏ ꯃꯆꯥꯒꯤ ꯃꯇꯧꯗ ꯅꯟꯗꯣꯗꯤ ꯏꯉꯥꯎ ꯉꯥꯎꯔꯤ ꯍꯥꯏꯅ ꯂꯥꯏꯖꯗꯤ ꯍꯦꯟꯅ ꯗꯨꯝ ꯅꯨꯡꯉꯥꯏꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯁꯦ ꯃꯕꯦꯝꯃ ꯑꯣꯏꯗꯧꯔꯕꯣ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯕꯦꯝꯃ ꯑꯩ ꯀꯃꯥꯏ ꯇꯧꯅꯤ ꯄ꯭ꯔꯤꯌꯥꯗ ꯄꯥꯎ ꯇꯝꯂꯁꯤꯔꯥ ꯆꯦ ꯃꯣꯅꯥꯒꯤ ꯐꯣꯟꯗ ꯅꯤꯡꯊꯧ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯔꯁꯤꯔꯥ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯐꯥꯒꯤꯗꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕ ꯍꯥꯏꯕ ꯑꯩꯁꯤꯕꯣ ꯉꯥꯡꯅ ꯂꯥꯏꯖꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯞꯐꯤꯡ ꯆꯦꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯏꯔꯥꯡ ꯂꯥꯡꯖꯕ ꯃꯇꯧꯗ ꯅꯟꯗꯣꯗꯤ ꯍꯦꯟꯅ ꯃꯊꯥ ꯁꯥꯈ꯭ꯔꯦ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯗꯕꯗꯤ ꯉꯝꯗꯦ ꯏꯉꯥꯎ ꯉꯥꯎꯖꯕꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯅꯟꯗꯣ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯊꯋꯥꯏ ꯋꯥꯅ ꯁꯣꯜꯂꯤ ꯃꯕꯦꯝꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕ ꯏꯆꯥꯒꯤ ꯃꯤꯅꯣꯛ ꯑꯁꯦ ꯍꯌꯦꯡꯅ ꯀꯔꯝ ꯊꯣꯛꯂꯒꯕ ꯏꯄꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯂꯩꯔꯥꯡꯒꯤ ꯂꯩꯀꯣꯜꯗꯨ ꯅꯠꯇꯦꯅꯦ ꯀꯗꯣꯝꯗꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯐꯩ ꯃꯈꯣꯏ ꯌꯦꯛꯑꯀ ꯉꯥꯏꯕ ꯇꯥꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯕꯨ ꯑꯣꯏꯔꯕꯁꯨ ꯍꯪꯒꯠꯅ ꯋꯥ ꯍꯪꯂꯨꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯇꯦ ꯉꯥꯏꯕ ꯇꯥꯕꯅꯤ ꯀꯣꯅꯨꯡꯗꯒꯤ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯣ ꯅꯟꯗꯣ ꯋꯥꯈꯜ ꯈꯟꯅ ꯇꯨꯃꯤꯟ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ ꯇꯔꯥꯏꯕ ꯋꯥ ꯅꯠꯇꯦ ꯍꯔꯥꯎꯐꯝ ꯈꯪꯗꯕ ꯋꯥꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯆꯥꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯛꯂꯕꯗ ꯊꯃꯣꯏꯗꯣ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯛꯂꯦ ꯑꯗꯨꯕꯨ ꯌꯥꯊꯪꯅꯤ ꯀꯛꯄ ꯌꯥꯗꯕ ꯌꯥꯊꯪ ꯍꯣꯔꯦꯟ ꯍꯌꯦꯡ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯥꯀꯥ ꯌꯦꯡꯕꯗ ꯇꯥꯔꯦ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯊꯥꯡꯂꯤꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯊꯥꯡꯗ ꯈꯪꯍꯧꯗꯦ ꯃꯇꯝ ꯃꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯐꯤꯖꯪ ꯃꯔꯨꯝꯗ ꯂꯤꯠꯁꯤꯟꯈꯤꯕꯗꯣ ꯇꯞꯅ ꯆꯠꯈꯤꯕꯗ ꯃꯇꯝꯗꯨ ꯐꯅꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯊꯋꯥꯏ ꯄꯥꯟꯕ ꯀꯌا ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯄ ꯃꯤꯀꯨꯞ ꯑꯣꯏꯔꯛꯂꯦ ꯏꯪꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯣ ꯑꯣꯂꯥꯡ ꯊꯥꯒꯨꯝ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯈꯣꯏꯁꯥꯎꯅꯔꯕ ꯋꯥꯈꯜꯗꯨꯒꯤ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄꯗ ꯑꯆꯤꯛꯄ ꯄꯥꯝꯂꯛꯂꯦ ꯃꯍꯧꯁꯥꯒꯤ ꯃꯇꯧꯅꯤ ꯐꯖꯅ ꯕꯔꯅꯤꯁ ꯇꯧꯔꯕ ꯄꯥꯛꯂꯕ ꯃꯣꯟ ꯂꯥꯎꯔꯕ ꯂꯝꯄꯥꯛꯇꯨꯗ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯔꯤ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗꯦ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯃꯊꯟꯇꯅꯤ ꯂꯩꯔꯤꯕ ꯂꯥꯞꯇꯛꯅ ꯃꯥꯕꯨ ꯉꯥꯛꯂꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯣ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯌꯦꯡꯂꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ ꯀꯥꯡꯖꯩꯗꯨꯅ ꯀꯥꯡꯗ꯭ꯔꯨꯝꯗꯨꯗ ꯌꯩꯕꯗꯣ ꯁꯥꯐꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯤꯕꯅ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯐꯥꯎꯕ ꯆꯣꯏꯖꯥꯏꯅꯅ ꯀꯦꯜꯂꯤ ꯃꯆꯣꯏ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯁꯛꯐꯝꯅꯤ ꯈꯣꯏꯁꯥꯎꯅꯕ ꯃꯇꯧꯅꯤ ꯀꯥꯡꯖꯩꯗꯨ ꯌꯩꯅ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯊꯃꯣꯏ ꯀꯥꯏꯕ ꯃꯤꯀꯨꯞꯇꯣ ꯃꯌꯥꯏ ꯑꯣꯏꯔꯞ ꯁꯥꯡꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯂꯤ ꯃꯃꯤꯡꯇ ꯉꯥꯏꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯌꯦꯛꯅꯕꯒꯤ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯅ ꯃꯤꯠꯁꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯥꯎꯔꯞ ꯇꯧꯕ ꯏꯟꯚꯦꯂꯞꯁꯇꯣ ꯃꯩꯔꯥꯕꯔꯣꯝꯗ ꯈꯖꯤꯛ ꯏꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯒꯤ ꯏꯃꯨꯡꯗꯣ ꯍꯌꯦꯡꯃꯛ ꯀꯧꯔꯒ ꯃꯕꯦꯝꯃ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯅꯪꯒꯤ ꯑꯣꯔꯗꯔ ꯊꯣꯛꯎ ꯔꯣꯌꯦꯜ ꯀꯣꯔꯠꯇ ꯃꯥꯕꯨ ꯃꯁꯛ ꯇꯥꯛꯂꯒ ꯀꯣꯅꯨꯡꯒꯤ ꯑꯍꯜꯁꯤꯡ ꯄꯨꯔꯒ ꯃꯌꯨꯝ ꯆꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯆꯤꯊꯗꯅ ꯁꯤꯜ ꯂꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯤꯟꯊꯔꯔꯣꯏꯁꯤ ꯂꯨꯍꯣꯡꯕꯁꯦ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯐꯅꯕꯅꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯂꯛꯏ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯇꯦꯟꯇꯛꯅ ꯑꯩꯒꯤ ꯐꯅꯕ ꯅꯪꯒꯤꯅꯤ ꯂꯩꯕꯥꯛꯁꯤꯒꯤꯅꯤ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯣ ꯅꯨꯄꯤꯗꯣ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ
ichagidamꯛ nama aina pamsana khanba imongni wadu tabada nupido kanano khangninglei loina loinana khudak aduda mairabagi thamoina nupidubu aranba mitningni yengba hokre ahongma miyoiba toklaga mitsudana magidamak khanba posak khuding mahu chenba khakta oibana sakudabi mahak ado mahu chelamgani khanna yektuna thamkhre thamoida meko khara mana tumi lekhibagi tanja lauraga mitsuda momon nok na makha tarai hayeng mak mi tharaga konongda lakna papaw haigani mama ama oina ichagi luhongbagi hiram khudingma aina tawpham thokpani semgada royal protocols nangina thawni luhongbase yaningde haiduna marai tawgano kariguma masida nangni hitoklabadi royal court ki official singna ningthau phambalse nanaw pada pc haiduna akan mawarip lawrakani madubu nangna yarabadi siliba luhongbase khudakta lebluse hairaso aigide kaiba leite tapna tapna sum tarambani adubu mitsudagi ahenma wangangduda mairaba sawningba asum helai adubu magi asonma mataw amata utluba yadabana yamwana fatharaga maithongda minok ama nokna bohonai nokmi tawraga hairei tablamna hayeng makonungda kawba tabani himasina fanama simbiro ruler ama oina aigi thawdi leipaksigi rule tawbani yungi mawgi matang simbadi imasin hena khangbiramlani luhongbagi wasi imasida sinazarage haidorakliba wahaido chimbalda momon noklabaso thamoidadi mai hore sawbana mitsuda marai kanmani khanduna marai tawrakani khallubani adubu ona tainabada tarai haidoraklabada ngakpa poi masu wakhalamani magi ningba thonglabani phamlambadagi tapna hogalaklaga mairabagi nakta changlei wadi ngangda envelope to lawduna hangi manungda yawribasing adugi maraktagi photo ama lawthoraklaga mairabagi mamangda thammi makhutuna khazik amu insilaga hairei mapuraiba oigadoriba nangna masak phawbadi khangpham thoi imana nangidamak purakpani hiram khudingmak momominok kaloinase lan khudingmak noktuna mayok yanase poktabi mamagi mingtholsida hu chaisana bohnagano waisingdu hairamlaga mitsuda nokmi makhongdo tapna thangdoktuna ka adudagi thokre mairaba sor tapna hontharaga sawbana fungatlaba thamoidu fathai ngayaki mangda famlamba baf oida leithorakpa mitengda mitsudana thamlamba photo duda hek miteng tarui photo adugi mamida thoibigi saidon bu ngamjaba samlang koikaknari bi mahakna lokta ki aida tawduna leiriba phumdigi marakta leplaga higi nau konduna thawai tana nokliba mami adu ubada pakhang magi thamoidi akan banong khaglakle angakpa mitengga loinana table mathakta taduna leiriba laizagi photo do makhuna tap paikhatlaga yengi yamna munna yengi anauba punsigi ipak amada lupthagi thorang luba wakhaladuna hanagum taibangda halaktri phawba sakta madubo yamna munna yengli manglamba manglando kaikre konongi main entrance theliba achoba wall clock aduna pung baro tarakpagi gong yerakpa khonjaladuna ningsingbagi mamido chaikhai bikre banglandudagi wakhal taraklabada mairaba sanarambadu chaplepi magi sagoldo amuktang kakkak chinglaga maikai amaromda lakle sagoludagi tapna kumtharakle fana sawninglabaso matam pumnamakta magi marup oiriba sagoldubadi nungsina nanbirami nokfe tawraga tamia ahing oire pothazaroro hayeng amuk thengnase wahaido haina laptakna leiriba nupa amada yengki mityeng aduda nupado gyan takre prapap chansilaktuna mairabagi sagoldo mafamdagi tapna puthokre konunglumda changkidawa malubani mairabado adubo nakanda naito masa nana thariba phamphamduda changsilaga tapna phamthakre makhuta opliba gloves do amamam to oina lawthokle hairaga nakanda tapna thamkre maithongdo chumda muk leiki mikup khara asumna leiramlaga pocket yawriba photo do tapna lawthoklaga yengi khaisawnaraba magi mitmangda mami adudi haujikso thawai tana noklamli minoktuna hena khoirang halle mami duna mabu langtakna halle
ꯅꯨꯡꯁꯤꯕ ꯌꯦꯛꯅꯕ ꯆꯤꯡꯈꯥꯏꯅꯔꯛꯂꯕ ꯃꯤꯀꯨꯞꯁꯤꯗ ꯂꯣꯟꯅ ꯁꯥꯠꯄꯤ ꯊꯥꯕꯜꯂꯩ ꯃꯍꯥꯛꯅ ꯂꯩꯅꯝ ꯌꯦꯜꯂꯤ ꯑꯆꯤꯛꯄꯗ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯗ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗ ꯐꯝꯂꯒ ꯊꯥꯕꯜꯂꯩ ꯂꯩꯅꯝ ꯃꯔꯛꯇ ꯂꯤꯔꯤ ꯂꯤꯔꯤ ꯃꯥꯂꯪꯒꯤ ꯁꯥꯌꯣꯟ ꯄꯨꯕꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗꯤ ꯅꯨꯡꯁꯤꯕꯅ ꯄꯖꯦꯡ ꯐꯤꯔꯥꯜ ꯅꯛꯁꯤꯜꯂꯛꯏ ꯌꯦꯛꯅꯕꯒꯤ ꯏꯍꯨꯜꯅ ꯋꯥꯔꯧꯅ ꯌꯦꯡꯍꯧꯔꯤ ꯋꯥꯔꯧ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯏꯊꯛ ꯏꯄꯣꯝ ꯅꯝꯈꯥꯏꯔꯛꯇꯨꯅ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯈꯔ ꯁꯣꯟꯊꯥꯡꯗꯅ ꯁꯣꯜꯂꯛꯏ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯅꯤ ꯈꯜꯂꯒ ꯏꯈꯨꯠꯅ ꯆꯦꯛꯁꯤꯟꯅ ꯍꯦꯛꯂꯒ ꯅꯥꯞꯄꯗ ꯆꯤꯟꯒꯦ ꯈꯜꯂꯨꯕ ꯂꯩꯈꯣꯡꯗ ꯌꯦꯠꯄ ꯃꯍꯨ ꯄꯨꯕ ꯂꯤꯜꯍꯥ ꯑꯣꯏꯔꯝꯂꯕꯀꯣ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯁꯛꯐꯝ ꯑꯣꯜꯂꯛꯂꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯇꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯇꯥꯁꯤꯜꯂꯒ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯛꯏ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯔꯒ ꯄꯦꯟꯗꯅ ꯁꯣꯜꯂꯤ ꯆꯤꯝꯕꯥꯜꯅ ꯑꯗꯨꯕꯨ ꯑꯩꯁꯨ ꯃꯩꯔꯥꯕꯅꯤꯗꯅ ꯃꯍꯨ ꯄꯨꯕ ꯂꯤꯟꯈꯥꯛ ꯅꯣꯏꯕꯨ ꯎꯝꯕ ꯉꯝꯕ ꯒꯔꯨꯔꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯕꯗꯤ ꯇꯥꯛꯄꯤꯕ ꯇꯥꯕꯅꯤ ꯅꯈꯨꯠ ꯄꯥꯏꯔꯒ ꯀꯥꯡꯈꯗ ꯀꯨꯟꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯂꯤꯟ ꯅꯪꯕꯨ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯟꯗꯤ ꯂꯤꯟ ꯑꯣꯏꯅ ꯂꯩꯕ ꯇꯥꯕꯅꯤ ꯀꯔꯤ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯨꯅꯤ ꯃꯩꯔꯥꯕ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯗ ꯐꯣꯇꯣ ꯑꯗꯣ ꯃꯐꯝ ꯈꯪꯗ ꯂꯥꯛꯇꯅ ꯂꯪꯊꯣꯛꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯏꯁꯨꯞ ꯁꯨꯞꯅ ꯀꯥꯆꯤꯟ ꯑꯃꯗ ꯊꯨꯞꯆꯤꯜꯂꯒ ꯇꯥꯍꯧꯔꯕ ꯂꯥꯏꯖꯒꯤ ꯐꯣꯇꯣ ꯑꯗꯨꯗꯤ ꯎꯔꯤꯕ ꯁꯔꯨꯛ ꯈꯔꯗꯨꯅ ꯑꯗꯨꯃꯛ ꯃꯃꯣꯟ ꯅꯣꯛꯍꯧꯔꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯣ ꯂꯩꯀꯥꯏꯗ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯉꯥꯡꯅꯩ ꯅꯟꯗꯣꯒꯤ ꯌꯨꯝꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯃꯍꯩ ꯃꯍꯩ ꯇꯞꯅ ꯇꯞꯅ ꯇꯥꯅꯔꯛꯂꯦ ꯃꯤꯒꯤ ꯆꯤꯟ ꯍꯥꯏꯗꯨꯅꯤ ꯏꯃꯨꯡꯗꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯨꯗꯒꯤ ꯈꯨꯟꯄꯥꯛ ꯑꯃ ꯈꯨꯟꯗꯒꯤ ꯈꯨꯟ ꯑꯃꯗ ꯇꯞꯅ ꯇꯞꯅ ꯆꯥꯏꯈꯥꯏꯔꯛꯂꯦ ꯃꯔꯛꯁꯤꯗ ꯅꯟꯗꯣꯗꯤ ꯃꯊꯥ ꯁꯥꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕꯨ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯃꯆꯥꯒꯤꯗꯃꯛ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃꯗꯨꯗꯤ ꯊꯧꯁꯥꯕꯤꯕ ꯅꯠꯇꯦ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯤ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯂꯗꯨꯅ ꯑꯩꯗꯤꯅꯦꯀꯣ ꯄ꯭ꯔꯤꯌꯥ ꯑꯩꯅ ꯃꯕꯦꯝꯃ ꯑꯣꯏꯔꯗꯤꯀꯣ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯝꯗꯣꯏꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯅꯤꯡꯊꯧꯁꯤꯗ ꯏꯟꯁꯤꯜꯂꯒ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃ ꯇꯧꯍꯟꯗꯣꯏꯅꯤ ꯃꯕꯨꯛ ꯁꯦꯡꯗꯕ ꯕꯣꯠ ꯂꯦꯞꯄ ꯃꯌꯥꯝꯁꯦ ꯑꯩ ꯃꯤꯠ ꯌꯥꯝ ꯅꯥꯔꯕꯅꯤ ꯑꯩꯅ ꯃꯕꯦꯝꯃ ꯑꯣꯏꯔꯗꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯏꯪꯅ ꯄꯥꯟꯗꯧꯔꯕꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯃꯅꯨꯡꯗ ꯅꯨꯄꯤꯅ ꯂꯣꯏ ꯉꯝꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯉꯝꯗꯣꯏꯅꯤ ꯅꯤꯡꯊꯧ ꯑꯣꯏꯔꯁꯨ ꯂꯥꯏ ꯑꯣꯏꯔꯁꯨ ꯅꯨꯄꯥꯗꯤ ꯅꯨꯄꯤꯅ ꯂꯣꯏ ꯉꯝꯕꯅꯤ ꯂꯥꯏꯖꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯄ꯭ꯔꯤꯌꯥꯗꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ ꯉꯔꯥꯡꯗꯅꯤ ꯀꯥꯔꯟ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯆꯩꯔꯨꯕꯗꯣ ꯑꯗꯨꯕꯨ ꯉꯁꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯂꯥꯏꯖꯅ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯕꯁꯤꯗꯗꯤ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯆꯤꯟ ꯃꯔꯩꯗꯣ ꯏꯐꯥ ꯐꯥꯖꯤꯜꯂꯤ ꯂꯥꯏꯖꯗꯤ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ ꯑꯃꯗ ꯑꯃꯨꯛ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯒ ꯃꯣꯅꯥ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯦꯛ ꯂꯥꯛꯄꯒꯤ ꯏꯔꯥꯡ ꯂꯥꯡꯉꯤ ꯃꯣꯅꯥꯗꯤ ꯉꯛꯄ ꯍꯥꯏꯕꯕꯨ ꯇꯁꯦꯡꯅ ꯉꯛꯂꯤ ꯃꯇꯧ ꯀꯔꯝꯅ ꯃꯤꯠꯁꯨꯗꯥꯅ ꯂꯥꯏꯁꯤꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯥ ꯋꯥꯈꯜꯗꯣ ꯏꯃꯝ ꯃꯝꯂꯤ ꯅꯤꯡꯊꯧꯒ ꯅꯛꯅ ꯇꯤꯟꯅꯔꯕꯁꯨ ꯅꯣꯡꯃꯇ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯤ ꯈꯪꯂꯨꯗꯦ ꯂꯤꯌꯨꯅꯁꯨ ꯅꯣꯡꯃꯇ ꯍꯥꯏꯗꯕꯅ ꯈꯪꯗꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯒ꯭ꯌꯥꯟ ꯃꯝꯂꯤꯉꯩ ꯆꯩꯔꯛꯇꯨꯗ ꯂꯥꯏꯖꯗꯣ ꯏꯔꯥꯡ ꯂꯥꯡꯅ ꯂꯥꯛꯂꯒ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯀꯨꯟꯗꯣ ꯄꯥꯟꯕꯤ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯤ ꯆꯦꯃꯣꯅꯥ ꯀꯨꯟꯗꯣꯁꯤ ꯃꯤꯅ ꯍꯦꯛꯀꯦ ꯍꯥꯏꯕꯗ ꯍꯦꯛꯍꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯩꯅ ꯔꯤꯖꯥꯞ ꯇꯧꯁꯤꯜꯂꯕꯅꯤ ꯅꯤꯡꯊꯧꯗ ꯍꯨꯛꯇꯧꯔꯤꯕ ꯀꯨꯟꯗꯣꯅꯤ ꯂꯥꯏꯕꯛ ꯐꯗ꯭ꯔ ꯅꯣꯏ ꯂꯩꯁꯦ ꯂꯥꯏꯖꯒꯤ ꯃꯇꯧꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯃꯣꯅꯥ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯦ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯋꯥ ꯑꯃ ꯍꯪꯒꯦꯗꯅ ꯀꯨꯟꯗꯣꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯣ ꯋꯥꯍꯩꯗꯨꯗ ꯂꯩꯊꯣꯔꯛꯂꯦ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯣꯅꯥ ꯇꯞꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯋꯥꯍꯩꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯃꯨꯛꯇꯤ ꯎꯈ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯀꯪꯂꯩꯄꯥꯛꯇꯁꯨ ꯁꯨꯛꯂꯩ ꯂꯩꯇꯕꯅ ꯐꯖꯅ ꯈꯪꯗꯦꯗ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯄꯗꯨꯗ ꯃꯣꯅꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯅꯣꯛꯅ ꯅꯣꯛꯅ ꯍꯪꯉꯤ ꯑꯃꯨꯛꯁꯨ ꯃꯁꯛꯄꯣ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯁꯨꯛ ꯍꯔꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯋꯥꯍꯪꯗꯨ ꯂꯨꯝꯅ ꯂꯧꯁꯤꯟꯗꯦ ꯃꯃꯤꯠꯅ ꯀꯨꯟꯗꯣꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯃꯛꯏ ꯅꯤꯡꯊꯧꯒꯤ ꯃꯕꯦꯝꯃ ꯑꯣꯏꯖꯒꯦ ꯍꯥꯏꯔꯛꯄꯗ ꯍꯔꯥꯎꯅ ꯌꯥꯔꯣꯏꯗꯕ ꯅꯨꯄꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥꯅꯦ ꯅꯣꯏ ꯅꯤꯡꯊꯧꯗꯣ ꯃꯁꯛꯁꯨ ꯈꯪꯗꯦ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗꯦ ꯃꯥ ꯅꯤꯡꯊꯧ ꯑꯣꯏ ꯍꯥꯏꯕꯒꯤ ꯄꯥꯝꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯆꯦꯃꯣꯅꯥ ꯊꯃꯣꯏꯁꯤꯅ ꯍꯔꯥꯎꯕꯅꯤ
ꯑꯩꯅ ꯍꯔꯥꯎꯅꯤꯡꯗꯅ ꯍꯔꯥꯎꯕ ꯅꯠꯇꯦꯗ ꯉꯥꯡꯅ ꯉꯥꯡꯅ ꯃꯅꯥ ꯈꯔ ꯍꯥꯏꯗꯣꯛꯂꯒ ꯁꯥꯂꯤꯕ ꯀꯨꯟꯗꯣꯁꯤꯡ ꯑꯗꯣ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯃꯅꯥ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯆꯃꯝꯅꯕ ꯂꯩꯖꯔꯕꯁꯨ ꯃꯥꯁꯨ ꯂꯥꯏꯖꯒꯤꯗꯃꯛ ꯍꯔꯥꯎꯕ ꯐꯥꯎꯔꯤ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯂꯥꯏꯖ ꯃꯅꯥꯗ ꯁꯠ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯂꯨꯍꯣꯡꯕꯒꯤꯗꯤ ꯀꯨꯟꯗꯣ ꯑꯅꯤ ꯂꯦꯡꯗꯥꯏ ꯁꯤꯗ ꯁꯥꯠꯄ ꯈꯔꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯈꯔꯒ ꯊꯤꯌꯨꯔꯣ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯅꯥ ꯅꯣꯛꯊꯣꯔꯛꯂꯦ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ ꯂꯨꯍꯣꯡꯕꯩ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯂꯦꯞꯈꯤꯁꯅꯨꯗꯅ ꯀꯨꯟꯗꯣꯒꯤꯗꯤ ꯃꯌꯥꯝ ꯂꯩ ꯐꯪꯗ꯭ꯔꯒꯅꯦ ꯀꯣꯅꯨꯡꯗꯒꯤ ꯃꯥꯏ ꯄꯨꯖꯔꯛꯀꯅꯤ ꯅꯪꯅ ꯂꯨꯍꯣꯡꯗꯧꯔꯤꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯀꯥꯎꯒꯅꯨꯀꯣ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯖ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥ ꯈꯨꯝꯂꯛꯏ ꯀꯨꯟꯗꯣꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯨꯊꯣꯛꯅꯕꯅꯦ ꯑꯩꯅ ꯂꯦꯡꯒꯗꯕꯗꯣ ꯃꯣꯏꯅ ꯀꯃꯥꯏ ꯄꯨꯍꯜꯂꯛꯇꯣꯏꯅꯣ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯅꯥ ꯃꯆꯤꯟ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯒꯦꯠꯇꯒꯤ ꯑꯉꯥꯡ ꯑꯃ ꯇꯥ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯂꯦꯞꯂꯒ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯏ ꯆꯦꯁꯅꯥ ꯀꯣꯅꯨꯡꯗꯩ ꯃꯤ ꯂꯥꯛꯑꯣꯏ ꯀꯣꯅꯨꯡ ꯆꯠꯀꯅꯤ ꯅꯪ ꯀꯧꯔꯛꯑꯣ ꯍꯥꯏꯌꯦ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯗꯤ ꯍꯔꯥꯎꯒꯨꯝ ꯄꯥꯈꯠꯀꯨꯝ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯒ ꯃꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯄꯥꯝꯃꯨꯕꯩ ꯃꯄꯥꯎ ꯂꯥꯛꯑꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯆꯦꯃꯅꯥ ꯅꯪꯒꯤ ꯀꯨꯟꯗꯣꯁꯦ ꯀꯅꯥꯝꯇꯗꯩ ꯍꯦꯟꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤꯅꯤꯀꯣ ꯉꯥꯡꯅ ꯉꯥꯡꯅ ꯃꯁꯝ ꯃꯅꯥꯗꯨ ꯐꯠꯄ ꯁꯦꯝꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯊꯨ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯨꯟꯗꯣ ꯑꯃ ꯂꯥꯝꯂꯒ ꯍꯦꯛꯏ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ ꯍꯤꯔꯣꯗꯒꯤ ꯄꯤꯔꯝꯒꯦ ꯅꯣꯛꯂꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯇꯍꯥ ꯃꯅꯥꯁꯨ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯩꯔꯥꯕꯒꯤ ꯅꯨꯄꯤ ꯑꯣꯏꯖꯕꯗꯤ ꯃꯥꯁꯨ ꯍꯔꯥꯎꯅ ꯅꯣꯛꯍꯧꯔꯦ ꯂꯥꯏꯖꯒꯤꯗꯃꯛ